ꯁꯤ ꯌꯥꯝ ꯇꯦꯟꯅ ꯐꯔꯛ ꯇꯥꯔꯅꯤ. ꯍꯧꯖꯤꯛꯁꯤ ꯀꯥꯏꯔꯤꯁꯦ ꯄꯨꯟꯅ ꯐꯨꯠ 10ꯃꯨꯛꯀꯤ ꯃꯌꯥ ꯍꯦꯟꯅ ꯄꯥꯛꯊꯣꯛꯈ꯭ꯔꯦ. ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯈꯤꯅꯣꯃꯤ? ꯃꯥꯏꯅꯁ ꯃꯄꯥꯗ ꯍꯧꯖꯤꯛ ꯐꯖꯅ ꯀꯥꯏꯔꯦ. ꯁꯤ ꯌꯥꯝ ꯇꯦꯟꯅ ꯐꯔꯛ ꯇꯥꯔꯅꯤ. ꯍꯧꯖꯤꯛꯁꯤ ꯀꯥꯏꯔꯤꯁꯦ ꯄꯨꯟꯅ ꯐꯨꯠ 10ꯃꯨꯛꯀꯤ ꯃꯌꯥ ꯍꯦꯟꯅ ꯄꯥꯛꯊꯣꯛꯈ꯭ꯔꯦ. ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯝꯅꯦꯕ ꯃꯣꯏꯁꯦ. ꯋꯥꯡꯒꯣꯏ ꯁꯥꯏꯠꯇꯅꯤ ꯀꯥꯏꯁꯜꯂꯛꯏꯁꯦ. ꯋꯥꯡꯒꯣꯏ ꯊꯤꯡꯕꯗꯤ ꯂꯥꯏ ꯅꯝꯅꯠꯇ ꯂꯩꯔꯝꯒꯅꯤ. ꯃꯁꯤ ꯃꯐꯝꯁꯤꯗ ꯌꯥꯗ꯭ꯔꯦ. ꯄꯥꯏ ꯃꯄꯥꯁꯤꯕꯨ ꯊꯣꯟꯖꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ. ꯉꯥꯅꯨꯗꯨꯕꯨ ꯀꯥꯏꯔꯞ ꯂꯩꯔꯤꯖꯥꯠꯅꯣ? ꯌꯥꯝꯅꯗꯤ ꯂꯥꯎꯕ ꯑꯣꯏꯗ꯭ꯔꯤ. ꯑꯣꯕꯤꯇꯦꯛ ꯌꯧꯔꯛꯀꯗꯕ ꯃꯥꯟꯗꯦ. ꯁꯤꯗꯤ ꯍꯧꯖꯤꯛ